Ngasigi oiba tongan-tonganba collection khara miyamda khudol tamjage MLA Amata Masak Udna Chingmi-Tammi Machin Manao Oiminabgi Mera Chongbgi Thouram Pangthokhre haiba wafam asina ahan boina khudol tamjage kumza kuntraga humdaida pankiba nongda lairen pakhangbagi matamdagi lamdam asida pangthoroklabani tha janariba yelawmi Chingmi-Tammi Machin Manao Oiminabagi nungsi lipun hena chachin hanabagi Mera Chongbgi Thouram ngasisu mahausa gumna state ki thakta state level organizing committee on Mera Chongba 2025 na sinduna Pangthokhre Mera gi thanil nimitta Mera thomai thanbaga loinana Thouram asi senglaba kanglada chingburoi tamburoi singna saruk yaduna mapung phana pangthokhibani haiba wafam asi thamjaraga video sibu meng tabiriba punamakpu taramna okchari ngasigi Thouramda Rajya Sabha gi MP su oiriba ningthau lesemba sana jaubuna luchingduna chingi yellow purup singi chip kayana saruk yaduna pangthokhi ayuk pung mapan tarakpadagi hauna sana kunungdagi ningthau lesemba sana jaubuna chingduna kangla tamna lakhi khongsat ase sagol lanmina mang tharaga senpung athen pot pubi maiba maibi amadi chingburoi tamburoi singal loinana masing yamlaba arambai tengoloi singsu saruk yaduna chatki mahausadagi pangthokrapagum Thouramgi manung chana Mera mentongba amasong Mera thomai thanba loiraba matungda yengkhong tamki Thouramgi manung chana kabui maiba loiphai jomaina yengkhong tamki yengkhong tambada yetki makhongna oigi khongsada yetle hairaduna thong ase dauka set mai kawi haiki loinana masina taklibadi lebaki oina ayet apan khara laigani adubu poloidadi mai pakani haiki Thouramgi manung sana lesemba sana jaubana hai Mera Chongbgi Thouram ase yellow purup singi common oiba customary amadi traditional festival ni Mera gi thanil numit asida chahi khudingi Mera Chongba Thouram pangthorakli Thouram asi haurakngaidagi leraklaba chingburoi tamburoi anigi amatta oiba Thouram ni kanglada palamba ibudau nongda lairen pakhangbagi matamdagi Thouram asi haudorakibani malemta leiriba festival ayamba purup amagi lainingda yumpham oi adubu Mera Chongbgi Thouram asidi purup kaya amagi laining kayagi yauraga punna amatta oina pangthokminaba Thouram ni Thouram asi malemgi oina top-topna naitom leiba Thouram amani ipa ipusingi matamdagi pangthoraklaba Mera Chongbgi Thouram asi ngasigi mirolda ahal laman oibasingna wari liduna Thouram asigi nungi oiba masak sing adu khanganchi Thouram asina Chingmi-Tammi anigi marakta Machin Manao oibagi pulliba nungsi lipul asina mapangal kalliba makhai lebak asi kanana sulak chabangamloi sumnagi jagoi isai utpakhak natana Thouram asigi nungi oibasing khangminasi Thouram asina lakpada Manipurda leminariba purup kanglup khudingmak amatta oina nungsi chanana apunba saktam ama sagatlaga ipa ipuna thamlamba Manipur ase munna ngangminasi haiki Thouramgi manung chana Chingmi-Tammi gi marakta pot lanaki aduga chingi yellow purup singi mekaidagi cultural troupe yauna punna troupe taraga nipana tongan ba performance sing utki Thouram asida lengaki art and culture loisangi commissioner Gyan Prakash angom ningthau poireiton singi chip sing sana konungi phamnaiba sing amadi Manipur gi masak naiba miyoi kayana saruk yaki adubu Thouram asida Manipur gi MLA Amata saruk yaraba thengnakide cultural troupe taraga nipana dugi manungda Senapati Urkrul None Kangpokpi Andro Tamelong Sugunu Tengnopal amasong Saumbungna Chingbgi yauki organizing committee gi mekaidagi su Mera Chongba 2025 ki souvenir ama puthokhtuna pangthokhi Makha satarakpada nungthil pause gi sipong ama oiriba kangla paudagi lokhatcharaga thamjage nannaga sing nimit kuntrani gi manungda document submit tawna ba khangankhre yang tangkhul region gi central administrative officer gi office na region asgi manungda leiriba nannaga khudimakna nimit kuntrani gi manungda mathau taba saktakche amasong clearance document sing submit tawna ba khangankhre yang tangkhul region na thokiba notification amagi matungina region asgi manungda leiriba nannaga sing na Aadhaar card ki photocopy yauna mari leinaba police station singdagi no objection certificate amadi regional office na issue tauba valid work permit sing hairiba matamasigi manungda thintaba taudana yang tangkhul region ki central administrative officer gi office ta submit tawragadabani hairiba directive asi indaba madi piriba matamasigi manungda document submit tawdaba singi mathakta mathau taba action sing lokhalagani hairi makha satarakpada ngasi nimit yungbada governor Imphal da thunglaragani anoba lengak sembaga mari leinana Amata Rajbhavan packet kadaba leitri tha sigi anida Imphal gi GM hall da pangthokiba Mahatma Gandhi gi mapok common Thouram amasong nimittuda mamang tha gi taraga taritagi hauduna chatharakiba nation fast @75 campaign loisinbagi Thouram city convention center da saruk yaramlaba matung nimit adugi nungthil pung ama makhai tarakbada indigo flight amada Delhi gi damak Imphal thadokiba governor Ajay Kumar Bala ngasi nimit yungbada halaklagani ngasi nimit yungbada mahak indigo gi flight number 6E50
10:53 da Impal Airport ta thunglabga pantadana numit yungba matong pung baroga minute tara tarakpada Raj Bhavan da yorokani hairi numit tarukni Delhi da leiruraba matungda maangna ngase Raj Bhavan da amuk halakpaga Manipur da anauba lengak ama sembaga mari leinana kari karamba thabak thoram sang laukhadkadage haibagi wang hangduna masigi khungul pause amana lirubada governor na ngase halaklabasu state asida popular ministry ama amuk ana lehelakpagi matangda central leaders singi mekaidagi official oina wafam amata phongdroktribaga loinana ingit phawba pidaktri hairi maramasina ngase maangna halaklaba matungda mahaki tokpam tokpa president rule lengak mari leinaba miyamgi thabak thoram sang adumak makhatana sathakigani hairi pause amana thajaba yaba mafamdagi phangba pauna haibada ngasigi oina governor na Raj Bhavan da thunglaraba matung numidang wairam pung manga makhairam tarakbada Northern Frontier Railway NFR gi General Manager Arun Kumar Chaudhary ga unabagi program amakhaktamak lai atopa program di ngarang numidang pung nipan helakpa phawbada yathoktuna laptop pa leitre herki amaromda hauzik Manipur gi miyam gi mute chingi anoba lengak ama seman binaba taksilugani haiduna Delhi da leptana sangsinnakiba MLA singi maraktagi kharaga governor ga unaba leibra haina hanglubadasu pawgi likhul asina ngarang numidang phawbagi oinadi governor na state asigi MLA amataga Delhi da unakibagi wafam leite heraki nakala maromda Delhi da camp tawduna leiriba BJP gi MLA singi oiba mifam pangthoktuna anoba lengak ama semba haina yanakre haiba nungtil pawse ge chipong ama oiriba kanglaipa ki Mera dagi lokhotchadaga thamjage Manipur da anoba lengak ama sembaga mari leinana hauzik Delhi da camp tawduna leiriba BJP Manipur gi MLA sing ngasi amata oina punchinduna anoba lengak ama sembagi mifam pangthokhre pawse asina Delhi dagi phangba pawgi matunginadi BJP gi MLA singi mifam adu Delhi Manipuri Bhavan da ngasi ayuk pung 13 taba matamda pangthokhi mifam adu nungtil pung ama phawba chathaki mifam aduda BJP gi MLA kunga tarukna saruk yakhi aduga BJP gi MLA mari haibadi hairok AC gi MLA TH Rajesyam amadi Hyanglam AC gi MLA Dr. Y Rajesyam Lamsang AC gi MLA Sorok Khaibam Rajen amadi Jiribam ki MLA D Achauddin D masa gi tangai fadaba achinba leibadagi Delhi da changlaktabana mifam adu yaukide hayeng soidana MLA ahum ase Delhi da changlakani haibagi pawdi pirakle hairi pawasina hai ngasigi mifam adu da saruk yakiba BJP gi MLA singna anoba lengak ama semna bagi matangda amat oina yanaba purakhi yetnaba karisu laikide anoba lengak semna bagi khwaidagi maru oiriba Prime Minister Narendra Modi amadi Union Home Minister hana unaduna wari sanaba haina lepnaki masigi damakta BJP North East ki in charge su oiriba Sambit Patrana achauba thodang lauduna ahanbo oina Union Home Minister Amit Shah unanaba athubada appointment laugadori Amit Shah unaduna wari sanaraba matungda Prime Minister Narendra Modi unaduna wari sanaduna anoba BJP gi lengak ama semba haiba sida MLA sing amatta oina yanaki hairi pawasina hai ngasi pangthokiba mifam aduda anoba lengak ama semgadoriba asigi luchingba haibadi Chief Minister kanana oigadagi haibagi matangdadi karigumba wafam amatta khanakide adubu anoba lengak ama semgadoriba asigi luchingba ase inaunoba maithong ama oiraba yai hainadi yamna kanna thajanari loinana Prime Minister na khalakpa luchingba duda BJP gi MLA sing amatta oina sawatminagani haibagi thajabusu lei hairi